MYANMAR da THOKLIBA LANADUNA MARAM OIRAGA YUMTHANGNANA LEIRIBA India da CHANGJAPHAM LOUDUNA LEIRIBA Refugee Shing na Makhoi NAMDUNA Phagadra NATRAGA NAMDUNA Maramdam Da Halhangadra Haibagi Akiba Leire HAINA PHONGDORAKLI VOA News ke report amagi matung ina Chief Minister Nongthomam Birena May anida social media da Thagalakpa post amada ahanba phase ke oina lamdam asidagi illegal immigrant humfutara taret deport tawba hore haina Thagalakiba adugi matung ina wafam ase phongdorakibani hairi Chief Minister Nongthomam Birenge post aduna makhatana illegal immigrant listing mangaga chambrisu deport tawnabagi process hore haina su palli United Nations ke Refugee Agency ama oiriba UNHCR ke report matung ina Myanmar da THOKLIBA irang aduna maram oiraga India da refugee listing humfurom changjapam LOUDUNA leiri hairi Myanmar ga yumlon nana leiba India gi awang nongpok state sing da refugee sing ase chaithoktuna leiribane adum ainama Manipur da THOKLIBA irang asina maram oiraga refugee sing ase deport tawnaba khongthang ase government of Manipur na local lakibane Panbayabadi refugee sing ase India na official oina recognize tawdabaga loinana hiramasiga mari lainana UN Refugee Convention ga yana cherol amata India ga khutyak pinakiba leitri